ꯑꯩꯅ ꯉꯁꯤ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯖꯔꯤꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯖꯜ ꯖꯤꯕꯟ ꯃꯤꯁꯟ ꯍꯥꯏꯗꯅ 2019ꯒꯤ ꯑꯥꯒꯁꯇ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯣꯟꯆ ꯇꯧꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯐꯪꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯒꯨꯝꯕ ꯁ꯭ꯀꯤꯝꯗꯨꯅꯤ꯫ ꯑꯗꯨꯒ ꯁ꯭ꯀꯤꯝꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛꯁꯤ ꯁ꯭ꯀꯥꯝ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯛꯄ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ MP ꯗꯥꯛꯇꯔ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ PIL ꯇꯧꯗꯅ ꯊꯤꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯚꯤꯂꯦꯖ ꯆꯠꯇꯅ ꯁꯤꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯊꯣꯡꯖꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯟꯆꯥꯌꯠꯁꯤꯡꯁꯤꯗꯁꯨ ꯑꯩꯅ ꯈꯤꯇꯪ ꯆꯪꯁꯤꯜꯂꯒ ꯌꯦꯡꯖꯕꯅꯤ꯫ ꯃꯔꯨ ꯑꯣꯏꯅ ꯌꯥꯝꯅ ꯐꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ, ꯌꯥꯝꯅ ꯐꯖꯗꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯔ ꯊꯦꯡꯅꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯁꯦ ꯕꯥꯁꯤꯈꯣꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯅꯨꯡꯗ ꯇꯣꯇꯦꯜ ꯍꯥꯎꯁ ꯍꯣꯜ 965ꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯋꯥꯇꯔ ꯇꯦꯞ ꯐꯪꯉꯦ, ꯏꯁꯤꯡ ꯄꯤꯔꯦ ꯍꯥꯏꯗꯅ ꯂꯩꯔꯕꯅꯦ꯫ ꯋꯦꯕꯁꯥꯏꯠꯇ ꯑꯩꯈꯣꯏꯒꯤ ꯄꯣꯔꯇꯦꯜꯗ ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯒꯤꯗ ꯂꯣꯏꯅ ꯊꯣꯛꯑꯦ, ꯕꯦꯅꯤꯐꯤꯁꯔꯤ ꯃꯌꯥꯝꯁꯤꯒꯤ ꯂꯤꯁꯀ ꯂꯣꯏꯅ ꯊꯣꯛꯑꯦ꯫ ꯑꯗꯨꯕꯨ ꯐꯤꯜꯗ ꯆꯪꯉꯒ ꯀꯨꯝꯊꯔꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯑꯣꯜꯃꯣꯁ 50% ꯑꯣꯐ ꯗꯤ ꯑꯦꯔꯤꯌꯥꯁꯦ ꯃꯁꯤ ꯏꯁꯤꯡ ꯁꯨꯐꯪ ꯐꯪꯉꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯍꯥꯎꯁ ꯍꯣꯜꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤ ꯎꯅꯔꯒ ꯑꯌꯥꯝꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯖꯔꯦ꯫ ꯏꯁꯤꯡ ꯑꯝꯇ ꯐꯪꯗꯦ꯫ ꯀꯣꯡꯕ ꯏꯔꯣꯡ ꯕꯥꯁꯤꯈꯣꯡꯗ ꯂꯩꯕꯀꯣ, ꯑꯗꯒꯤ ꯕꯥꯁꯤꯈꯣꯡ ꯄꯥꯟꯊꯣꯏꯕꯤ ꯕꯖꯥꯔ ꯁꯤꯒꯤ ꯁꯔꯥꯎꯟꯗꯤꯡ ꯑꯦꯔꯤꯌꯥ ꯑꯃꯗꯤ ꯕꯥꯁꯤꯈꯣꯡ ꯃꯥꯏꯃꯣꯝ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯍꯨꯝꯁꯤꯗ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯏꯁꯤꯡ ꯑꯝꯇ ꯐꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯕꯦꯅꯤꯐꯤꯁꯔꯤ ꯂꯤꯁꯇ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯋꯦꯕꯁꯥꯏꯠꯇ ꯌꯥꯎꯔꯒ ꯂꯩꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯝꯊꯥꯛ ꯇꯧꯕꯤꯔꯒ ꯃꯌꯥꯝꯁꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯝꯇ ꯈꯪꯗꯕꯗꯧꯅ ꯇꯧꯕ ꯁꯤꯒꯨꯝꯕ ꯑꯃ ꯑꯣꯊꯣꯔꯤꯇꯤꯅ ꯇꯧꯕꯤꯕꯁꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯅꯤ꯫ ꯕꯥꯁꯤꯈꯣꯡꯒꯤꯁꯤꯃ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯣꯔꯕꯥꯟ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯁꯦ ꯁꯤꯅ ꯑꯩ ꯏꯁꯥꯃꯛꯀꯤ ꯂꯩꯐꯝꯁꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ꯫ ꯇꯣꯔꯕꯥꯟ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯁꯦ ꯑꯩꯈꯣꯏ ꯍꯥꯎꯁ ꯍꯣꯜ 1074 ꯂꯩꯕꯅꯤ꯫ ꯁꯤꯗꯩꯁꯤꯗ ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯏꯁꯤꯡ ꯐꯪꯉꯦꯅ ꯂꯩꯔꯤꯁꯤ ꯋꯦꯕꯁꯥꯏꯠꯇ ꯄꯕ꯭ꯂꯤꯁ ꯇꯧꯕꯗ 938 ꯂꯩ꯫ ꯃꯁꯤꯒꯤ ꯂꯤꯁꯁꯤꯗ 938ꯁꯤ ꯑꯃꯨꯛ ꯑꯦꯔꯤꯌꯥ ꯋꯥꯏꯁ ꯌꯦꯡꯉꯨꯔꯀꯥꯟꯗ ꯁꯤꯒꯤ 50% ꯑꯣꯐ ꯗ ꯑꯦꯔꯤꯌꯥꯗꯤ ꯑꯩꯈꯣꯏ ꯏꯁꯤꯡ ꯐꯪꯗꯦ, ꯑꯩ ꯏꯁꯥꯃꯛꯀꯤ ꯖꯒꯥ ꯑꯦꯔꯤꯌꯥꯁꯤ ꯌꯥꯎꯅ꯫ ꯑꯗꯨꯒ ꯁꯤꯒꯤ ꯏꯁꯤꯡ ꯐꯪꯗ꯭ꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯐꯪꯉꯦꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯏꯁꯟꯕ ꯑꯗꯨꯝ ꯊꯦꯡꯅꯩ꯫ ꯑꯗꯨꯒ ꯍꯦꯟꯅ ꯉꯛꯏꯕꯗꯤ ꯁꯤꯒꯤ 938ꯀꯤ ꯂꯤꯁ ꯑꯃ, ꯕꯦꯅꯤꯐꯤꯁꯔꯤ ꯂꯤꯁ ꯑꯃ ꯐꯣꯡꯉꯤꯁꯤ ꯁꯤꯗꯩꯁꯤꯗ ꯑꯣꯜꯃꯣꯁ 80% ꯍꯦꯜꯂꯝꯕꯁꯨ ꯌꯥꯏꯀꯣ꯫ 80%ꯗꯤ ꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯡꯁꯤꯡꯁꯦ ꯂꯩꯀꯥꯏꯗ ꯂꯩꯇꯕ ꯉꯥꯛꯇ ꯑꯣꯏꯕ, ꯃꯥꯒꯤ ꯌꯨꯝꯅꯥꯛ ꯑꯗꯩ ꯀꯩꯅꯣꯁꯤꯡꯁꯦ꯫ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯌꯥꯝ ꯀꯨꯞꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯩꯅꯖꯕꯅꯤ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯕꯥꯛ ꯏꯔꯤꯕ ꯌꯨꯝꯅꯥꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯇꯕ ꯃꯌꯥꯝ ꯌꯥꯎꯔꯤꯑꯕ꯫ ꯁꯤ ꯇꯈꯦꯜꯂꯝꯕꯝ, ꯂꯧꯔꯦꯝꯕꯝ, ꯃꯣꯡꯖꯝ ꯀꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯇꯣꯔꯕꯥꯟ ꯈꯦꯇ꯭ꯔꯤꯒꯥꯏ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯇ ꯁꯨꯡꯂꯩ ꯂꯩꯇꯕ ꯌꯨꯝꯅꯥꯛ ꯉꯥꯛꯇꯅꯦꯕ꯫ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯁꯤ ꯄꯦꯖ ꯑꯃꯒ ꯄꯨꯔꯥ ꯍꯥꯡꯉꯤꯁꯦ ꯁꯨꯃꯥꯏꯅ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯑꯗꯩ ꯌꯦꯡꯈꯣꯝ ꯀꯥꯏꯁꯦ ꯂꯩꯇꯕ ꯃꯌꯥꯝ ꯌꯥꯎꯔꯦꯕꯀꯣ, ꯃꯤꯁꯨ ꯂꯩꯇꯕ꯫ ꯑꯗꯨꯅ ꯁꯤꯒꯤꯁꯤꯃ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯐꯦꯛ ꯂꯤꯁ ꯑꯃ ꯑꯣꯏꯔꯦ꯫ ꯈꯔ ꯈꯛꯇꯤ ꯌꯥꯎꯋꯦ, ꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦ꯫ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕꯗ 100 ꯌꯧꯗꯦꯕ ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯆꯨꯝꯕ ꯃꯤ ꯂꯩꯕ ꯌꯥꯎꯔꯤꯁꯦ꯫ ꯑꯗꯣ ꯍꯥꯏꯁꯤꯁꯨ ꯏꯁꯤꯡ ꯐꯪꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯀꯣ꯫ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯐꯦꯛ ꯂꯤꯁ ꯑꯃ ꯁꯦꯝꯖꯤꯜꯂꯀꯥꯟꯗ ꯑꯣꯊꯣꯔꯤꯇꯤꯅ ꯑꯩꯈꯣꯏꯒꯤ ꯖꯜ ꯖꯤꯕꯟ ꯃꯤꯁꯟ ꯕꯦꯅꯤꯐꯤꯁꯔꯤꯅꯦꯅ ꯐꯣꯡꯉꯒ ꯂꯩꯔꯛꯏꯁꯦ ꯑꯗꯨꯝ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯌꯥꯝ ꯃꯤꯠ ꯃꯥꯏ ꯄꯥꯡꯕ ꯍꯥꯏꯇꯥꯔꯦ, ꯃꯌꯥꯝ ꯌꯦꯡꯁꯤꯟꯅꯕꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯐꯪꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯈꯣꯠꯀꯤꯅꯣ ꯊꯤꯒꯠꯂꯀꯥꯟꯗ ꯕꯦꯅꯤꯐꯤꯁꯔꯤ ꯂꯤꯁꯁꯤ ꯌꯦꯡꯉꯨꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯁꯦꯝꯖꯤꯟ ꯁꯥꯟꯗꯅ ꯃꯌꯥꯝ ꯌꯥꯎꯔꯝꯕ꯫ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯇꯧꯕꯁꯦ ꯁꯤꯅ ꯄ꯭ꯔꯖꯥꯗ ꯌꯥꯝ ꯆꯥꯎꯅ ꯅꯝꯊꯥꯛ ꯇꯧꯕ꯫ ꯑꯗꯨꯒ ꯁꯤꯒꯤ ꯁ꯭ꯀꯤꯝꯁꯤꯒꯤ ꯃꯈꯥꯗꯁꯨ ꯄꯩꯁా ꯃꯌꯥꯝ ꯑꯃ ꯁꯦꯡꯁꯟ ꯇꯧꯔꯝꯒꯅꯤ, ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯨꯞꯅ ꯅꯩꯅꯔꯨꯗ꯭ꯔꯒꯁꯨ꯫ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯐꯣꯡꯗꯣꯛꯆꯕꯅꯤ꯫ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯇꯧꯕꯤꯒꯗꯕ ꯑꯣꯊꯣꯔꯤꯇꯤꯅ ꯏꯁꯤꯡ ꯄꯤꯈ꯭ꯔꯦꯅ ꯂꯩꯔꯒ ꯏꯁꯤꯡ ꯄꯤꯔꯝꯗꯕꯗꯣ ꯃꯗꯨ ꯃꯇꯝ ꯆꯥꯅ ꯁꯦꯝꯖꯤꯟꯕꯤꯔꯀꯥꯟꯗ ꯄꯤꯕ ꯌꯥꯕ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯊꯨꯅ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕꯤꯌꯣꯁꯦ ꯑꯩꯅ ꯑꯣꯊꯣꯔꯤꯇꯤꯗ ꯑꯄꯤꯜ ꯇꯧꯖꯒꯦ꯫ ꯑꯗꯨꯒ ꯄ꯭ꯔꯖꯥ ꯃꯌꯥꯝꯅꯁꯨ ꯈꯤꯇꯪ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯕ, ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗꯒꯤ ꯑꯃꯨꯛ ꯏꯁꯤꯡꯁꯤ ꯐꯪꯍꯟꯅꯤ ꯍꯥꯏꯗꯅ ꯚꯤꯂꯦꯖ ꯋꯥꯇꯔ ꯑꯦꯟड ꯁꯦꯅꯤꯇꯦꯁꯟ ꯀꯃꯤꯇꯤꯅ ꯂꯣꯀꯦꯂꯤꯇꯤꯒꯤ ꯄꯩꯁꯥ ꯈꯔꯒꯗꯤ ꯑꯦꯃꯥꯎꯟ ꯈꯔ ꯑꯃꯨꯛ ꯈꯥꯏꯒꯠꯈ꯭ꯔꯕꯅꯦꯕ꯫ ꯑꯗꯨ ꯈꯥꯏꯈ꯭ꯔꯐꯥꯎꯗ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯐꯪꯗꯦ꯫ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯖꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯃꯅꯨꯡꯗ
ꯋꯥꯇꯔ ꯔꯤꯖꯔꯚꯔ ꯁꯥꯕ ꯑꯌꯥꯝꯕ ꯂꯣꯏꯔꯦꯅꯗꯤ ꯂꯧꯔꯅꯤ ꯑꯗꯨꯒ ꯐꯪꯁꯅꯦꯜ ꯑꯣꯏꯗꯕ ꯃꯔꯨꯑꯣꯏꯅ ꯀꯣꯡꯕ ꯏꯔꯣꯝꯒꯤ ꯕꯥꯁꯤꯈꯣꯡꯒꯤꯁꯤ ꯐꯪꯁꯅꯦꯜ ꯑꯣꯏꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏ ꯑꯅꯛꯄꯗꯁꯨ ꯂꯩꯕꯁꯤ ꯐꯪꯁꯅꯦꯜ ꯑꯣꯏꯗꯕ ꯃꯌꯥꯝ ꯌꯥꯎꯔꯤꯕꯀꯣ ꯀꯟꯁꯇ꯭ꯔꯛꯁꯟꯗꯤ ꯌꯥꯝ ꯇꯧꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯟꯆꯥꯌꯠ ꯇꯣꯔꯕꯥꯟ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯑꯃꯗꯤ ꯕꯥꯁꯤꯈꯣꯡ ꯈꯛꯇ ꯅꯠꯇꯦ ꯊꯣꯡꯖꯨ ꯄꯥꯔꯠ 2ꯗꯁꯨ ꯀꯅꯥꯒꯨꯝꯕꯒꯤ ꯐꯦꯃꯤꯂꯤꯗ ꯃꯤ ꯑꯍꯨꯝ ꯃꯔꯤ ꯐꯦꯃꯤꯂꯤ ꯑꯃꯗ ꯂꯩꯔꯤꯕ ꯃꯤ ꯑꯍꯨꯝ ꯃꯔꯤꯁꯤ ꯋꯥꯇꯔ ꯀꯅꯦꯛꯁꯟ ꯇꯧꯋꯦꯅ ꯃꯃꯤꯡ ꯂꯣꯏ ꯌꯥꯎꯕ ꯏꯁꯤꯡꯗꯤ ꯑꯝꯇ ꯐꯪꯗꯕ ꯑꯗꯨꯒ ꯌꯥꯝ ꯂꯨꯔꯤꯗꯤ ꯀꯩꯅꯣꯗ ꯏꯃꯨꯡ ꯑꯃꯗ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯑꯅꯤꯃꯛꯇꯨ ꯋꯥꯇꯔ ꯀꯅꯦꯛꯁꯟꯗ ꯃꯃꯤꯡ ꯍꯥꯞꯄꯝꯃꯒꯗꯤ ꯏꯃꯨꯡꯗꯨ ꯈꯠꯅꯕꯒꯤ ꯐꯤꯕꯝ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤꯗ ꯃꯇꯩ ꯃꯅꯥꯎ ꯐꯦꯃꯤꯂꯤ ꯑꯃꯗꯗꯤ ꯋꯥꯇꯔ ꯇꯦꯞ ꯑꯃꯈꯛ ꯀꯅꯦꯛꯁꯟ ꯑꯃꯈꯛ ꯇꯧꯕꯗꯨꯗ ꯃꯤ ꯑꯍꯨꯝꯒ ꯇꯧꯕ ꯌꯥꯎꯔꯤꯑꯕꯀꯣ ꯃꯄꯥꯁꯨ ꯃꯆꯥꯁꯨ ꯑꯗꯒꯤ ꯅꯨꯄꯤꯗꯨꯁꯨ ꯁꯨꯃꯥꯏꯅꯒ ꯇꯧꯕꯁꯤ ꯌꯥꯝ ꯂꯩ ꯑꯗꯒꯤ ꯑꯪꯒꯟꯋꯥꯗꯤꯁꯦ ꯑꯪꯒꯟꯋꯥꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯇꯣꯔꯕꯥꯟ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗ ꯑꯪꯒꯟꯋꯥꯗꯤ 13 ꯂꯩꯕꯁꯤ ꯃꯣꯏ ꯏꯁꯤꯡ ꯂꯣꯏ ꯐꯪꯉꯦꯅ ꯂꯩꯌꯦꯕ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯣ ꯑꯦꯔꯤꯌꯥꯗꯤ ꯑꯩꯈꯣꯏ 50% ꯍꯦꯟꯅ ꯏꯁꯤꯡ ꯐꯪꯗꯕꯅꯦꯕ ꯑꯗꯣ ꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯪꯗꯣꯏꯅꯣ ꯍꯥꯏꯕ ꯃꯣꯏꯅ ꯐꯪꯗꯕꯤꯗ ꯏꯁꯜꯂꯤꯅꯦꯕ ꯌꯦꯁ ꯐꯪꯉꯦꯅ ꯏꯁꯜꯂꯤꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯦ ꯈꯣꯡꯃꯟ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯣꯏꯔꯣ ꯑꯗꯒꯤ ꯕꯥꯁꯤꯈꯣꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯣꯏꯔꯣ ꯂꯩꯔꯤꯕ ꯄꯤꯔꯤꯕ ꯐꯤꯒꯔ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯣꯊꯣꯔꯤꯇꯤꯅ ꯃꯁꯤ ꯆꯨꯝꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯏꯁꯤꯡ ꯐꯪꯉꯦꯅ ꯂꯩꯔꯤꯁꯤꯡꯁꯦ ꯕꯦꯅꯤꯐꯤꯁꯤꯌꯔꯤ ꯂꯤꯁꯁꯦ ꯐꯪꯉꯦꯅ ꯂꯩꯕꯁꯤꯡꯗꯨ ꯏꯁꯤꯡ ꯄꯤꯕꯤꯔꯣ ꯑꯗꯨꯒ ꯐꯦꯛ ꯕꯦꯅꯤꯐꯤꯁꯤꯌꯔꯤ ꯂꯤꯁ ꯍꯥꯏꯇꯥꯔꯦ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯃꯌꯥꯝꯁꯤꯁꯨ ꯑꯊꯨꯕꯗ ꯂꯧꯊꯣꯛꯄꯤꯔꯀꯥꯟꯗ ꯑꯁꯦꯡꯕ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯕ ꯁꯤꯇꯤꯖꯦꯟꯁꯤꯡ ꯍꯥꯎꯁ ꯍꯣꯜꯁꯤꯡꯗꯣ ꯃꯗꯨ ꯍꯥꯞꯆꯤꯟꯕꯤꯔꯀꯥꯟꯗ ꯆꯨꯝꯊꯣꯛꯑꯒ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯏꯁꯤꯡꯒꯤ ꯑꯋꯥꯕꯁꯦ ꯄꯨꯟꯅ ꯀꯣꯛꯃꯤꯟꯅꯁꯦ ꯅꯠꯇ꯭ꯔꯒꯗꯤ ꯍꯧꯖꯤꯛꯁꯦ ꯏꯁꯤꯡꯒꯤ ꯋꯥꯇꯔ ꯇꯦꯡꯀꯔ ꯂꯩꯕꯗ ꯏꯁꯤꯡ ꯂꯩꯔꯒ ꯁꯤꯖꯤꯟꯅꯕꯗ ꯑꯉꯛꯄ ꯐꯪꯅ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯁꯦ ꯏꯁꯤꯡꯗ ꯆꯠꯂꯦꯕ ꯋꯦꯔꯦꯁ ꯒꯚꯔꯟꯃꯦꯟꯠꯅꯗꯤ ꯃꯁꯤ ꯁ꯭ꯀꯤꯝ ꯑꯃꯒꯤ ꯃꯈꯥꯗ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯔꯤꯅꯦꯕ ꯄꯩꯁꯥꯁꯦ ꯄꯤꯔꯤꯅꯦ ꯄꯩꯁꯥ ꯊꯥꯗꯔꯤꯅꯦꯕ ꯑꯗꯨ ꯄ꯭ꯔꯖꯥꯁꯤꯡꯅ ꯐꯪꯗꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯑꯩꯅ ꯑꯣꯊꯣꯔꯤꯇꯤꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕꯁꯤꯡꯁꯦ ꯁꯦꯝꯗꯣꯛꯄꯤꯔꯀꯥꯟꯗ ꯁ꯭ꯀꯤꯝꯗꯨꯒꯤ ꯃꯈꯥꯗ ꯐꯪꯐꯝ ꯊꯣꯛꯄ ꯄ꯭ꯔꯖꯥꯁꯤꯡꯗ ꯐꯪꯍꯟꯕꯤꯌꯨ ꯑꯗꯨꯒ ꯄ꯭ꯔꯖꯥ ꯃꯌꯥꯝꯅꯁꯨ ꯃꯁꯤ ꯑꯦꯋꯦꯌꯔ ꯑꯣꯏꯔꯀꯥꯟꯗ ꯑꯩꯒꯤ ꯏꯁꯤꯡ ꯐꯪꯗꯦ ꯑꯩꯒꯤ ꯁꯤꯒꯤ ꯑꯋꯥꯠꯄ ꯂꯩ ꯍꯥꯏꯕꯗꯣ ꯃꯗꯨ ꯇꯁꯦꯡꯅ ꯊꯣꯛꯑꯀꯥꯟꯗ ꯈꯤꯇꯪ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯕꯤꯌꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ